Ready-na ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯦ ꯁꯥꯔꯛꯄ ꯃꯇꯝꯗ ꯀꯥꯏꯅꯕ ꯍꯥꯏꯁꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯁꯦꯝꯂꯛꯏ ꯑꯗꯨꯒ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟꯅꯤ ꯑꯟꯖꯨꯗꯨ ꯉꯁꯤꯗꯤ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯀꯥꯏꯅꯕꯒꯤ ꯃꯤꯆꯥꯛ ꯐꯪꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯂꯤꯕꯅꯣ ꯅꯪꯅ ꯇꯁꯦꯡꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕ ꯑꯣꯏꯔꯒꯗꯤ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯁꯤꯒꯤ ꯗꯟꯗꯤ ꯅꯍꯥꯛꯅ ꯐꯪꯕ ꯑꯣꯏꯌꯣ ꯑꯗꯨꯒ ꯃꯤꯅꯝꯕ ꯌꯥꯎꯗ꯭ꯔꯕ ꯇꯁꯦꯡꯕ ꯅꯆꯤꯟ ꯅꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨꯅ ꯆꯦꯟꯅ ꯄꯨꯟꯗꯨꯅ ꯈꯣꯡꯐꯝ ꯂꯦꯡꯕ ꯌꯥꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯅꯪꯁꯨ ꯐꯪꯕ ꯑꯣꯏꯌꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯟꯖꯨꯒꯤ ꯊꯃꯣꯏꯅ ꯔꯦꯗꯤꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯈ꯭ꯔꯦ ꯔꯦꯗꯤ ꯑꯟꯖꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ngasi aina lepliba mafam asida nangna lepa oiramlabadi nangshu aina tawriba asiga chap manana tawranganiye ready shu mayumda halai famungda kakhatuna tongkhre anju shu upai leitre mama mapana haibado yare haikhre hapta amamuk phare haina khiba matunginna lohongbagi matamdi nakshilakle anju di upai leitrabanina ready na shu inthok pirabanina tapna kauthokpa tamkhre ningsing laroi khankhre adubu ready di numit adudagi chada thaktabana phapmungdagi shuken hen khidre masadu daifet tare mayang kangshilakle kuchu mushilakle yengbada fibam kaire ready gi matawadu ubada mama mapa amadi mayambana kanna hotnai adubu upai leitre hanglurabashu kashu tawde haiduna hekta haira e numittu zindar laktuna ready bu themlami aduga matagi photo ama kaptuna pukhre mayum hek yobaga ngasai kapa photo adu status thamami aduga ashumna iri matam amagi aigi nushiba marup ready khwaidagi maraibak thiba matam amagi aigi nushiba marup ready khwaidagi laibak thiba mishakni numidangdu anju su chak ising toklaga famungda hiptuna makhut aduna phone adu pairaga whatsapp tu changi aduga magi friends singi status adu yengde जिंदर की अमा यावरंबदु फट चंगदुना येंगलुई उरे मागी थमोगी मपु रेडी ना फमुंग दे हिपतुना मशा यामना सोकना फिबम काइना ममित इकुट कुटपदु उरे मधु उबदा अंजु मखुत्ता पाइबा फोन अदु ताखी ममित तगी मपी शिंथारकले काउथोकपा तमनुरबा महाकी नुशीबनी अदुबु ngashidi henadum nungshirакle machinda tapna sholi aigi nungshibagi mecha khangbada nangna kayada waraba aduga aina sida nungaina leiri nangbu kaunaba honare mane nangdi aigi asengbu nungshibane ai soikre ready ai lankre nangi nungsiba aina lemna mangaloye aduga aigi nungsiba su pantung yogani ibani pantung asumna khanba yaba khallaba tungda anju magi phone adu amuk lokthokuna punshigi ahanba oina thanilda text tau e message adugi maroldi hayeng ibaini matai garden da pung 3 da chapchana amta thengnase sodana lakpiyu ko ashumna iduna tharaba matungda phone adu off thamjinkhre aduga tapna hiptuna leikhre mabuk ningda khalli ready hayeng fawbadang aibu ngaibiyu ai nangi tamugi mafamda ibaini gi nushinaba se nijagani asomdana thanildu manau pagi matau adugi khanbada wakhal nungaitana leiringai chairak aduda anjugi message adu ubada nokfet taujai phone aduda dial tawshili adubu off laikre machinda soli lakani soidana nangbu unaba lakani
Nongale haina khibagi matung inna Thanil amadi Anju chapchana thengnare Anju du laptakna lepi Thanil na haudore I kai lerage Anju na yamna tapna haire I ai kainam tani jage haiduna kawgani Thanil na kaino nangna haigadabado adum hayo Anju na aina noma tamogi mafamda aigi nungsinaba leje haikibado ningsingbiribra Thanil na ningsingli kawde Anju na aduga aigi boyfriend do aigi ifamdadi khwaidagi mamal yami mana aigi punsini aigi thawai masisu ningsingbiribra Thanil na ningsingli kawde Anju na matam aduda haikiba aigi fireb ado haujisu hongdri mikupsi faw leiri leikhirani punsigi Thanil na yamna tapna hairei aina nangbu nungsibase asisu asengbani aigi thamoibu nangna khangbidabagi kanagumba saithaba heiba amana aigi nungsibabu saithabada loiba nairaroi amushu hairi aina nangbu nungsibase asengbani nangna luhongbase yabiyo Anju amukshu yamna tapna hairei aina luhongkhibada mana lehaugadaba phibamado ubidabra Thanil na aigi nungsibabu phangani hairabadi ai magi mafamda thamoisingna nangbu ifamda pibiyo haiduna nijaruge haijaruge Anju mamai adu haifit nongkhattuna hairei soidana magi mafamda aibu nijaba ngamgadra Thanil na ngamgani soidana ngamgani Anju na amu karigumba songi ichinmakna magi mafamda aibu pibiyo haiduna nijaba ngamlabadi ai songi luhongbado soidana yajagani aduga ishana yana songi maikaida lakjagani wahai adu tabada Thanil haraubuna loiri aduga yamna khangningna hanglai misakto kanano aingondu takpiyo ai hojimok jatuna haijaruge misakto kanano kadaidagino Anju leplamliba mafam adudagi khongfam ani ahum chatlaga mamai adu haifet leishillaga shor sangna hondoktuna tapna hairei Anju na ashumna hairaklami misakto atai kanashu natte matam pumbada songi tahonaduna lakliba songi ningjababu thunglabadi haiduna masagi nungsibabu kathoktuna awaba mechak khangba ngamlaktraduna phamungda yataduna leiriba songi hek irem khaginaupa ready ne wahai adu tabda Thanil khamprek khangni ingak ngai mamai adu luktharaga khanba haurai aina ready da Anjubu haibiyo haikiba numit adudagi mana chakising chakhidaba numit adudagi ne mana phamungdagi hawatkhidriba chumme aigi inaupa ready ne tanja aduda Anjuna makok aduda lumana mana khumlaga matai amada utkadaba chatnabi pumnamak uttuna hairei itai gi mafamdagi aigi nungsiba amadi nanaugi nungsibi animak punna nejari masibatangdi pibiyo itaina Thanil mamittagi mapi leptana tarai aduga hairei aina ngasi phauba mitsina kanna yengba phau ngamdriba aigi inauni ngasidi ai isamakna asuk kanba chaina ama inaugi mafamda pibirabako nangdi aigi asengba irem khakki inauni hainaba lei turilgi ising hangatna chende makha thaba manausingna mathak thongba manausingbu nungsiba watli mathak thongbasingna makha thaba manaubu nungsibane heli haiduna adubu aigi inaudi aina mabu nungsiba asidagi mana aibu nungsibane helamle pigani ai soidana pigani nangi nafamda nangna nijariba poshak aduma aina pigani ngasidagi nangbu aina aigi inaupi ama oina khallabane mapi adu taithoklaga Thanil nokfit tawraga hairei chatlo yumda hojikti
ꯑꯋꯥꯕꯒꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯦ ꯀꯦꯗꯅ ꯃꯧꯗꯅ ꯂꯩꯔꯨꯔꯣ ꯀꯣꯛꯇ ꯀꯣꯛꯌꯦꯠ ꯌꯦꯠꯇꯨꯅ ꯈ꯭ꯋꯥꯡꯗ ꯐꯩꯖꯣꯝ ꯁꯦꯠꯇꯨꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃꯠꯇ ꯋꯥꯠꯇꯅ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯔꯦꯗꯤꯅ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯗꯣ ꯉꯥꯏꯔꯨꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜꯅ ꯑꯟꯖꯨꯕꯨ ꯀꯞꯀꯅꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯑꯟꯖꯨꯁꯨ ꯅꯣꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏ ꯏꯇꯩ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯊꯥꯅꯤꯜꯁꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯔꯦꯗꯤꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯔꯦꯗꯤꯕꯨ ꯎꯔꯛꯏ ꯔꯦꯗꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯎꯕꯗ ꯊꯥꯅꯤꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯔꯦꯗꯤꯒꯤ ꯐꯃꯨꯡ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯔꯦꯗꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯊꯥꯡꯒꯠꯇꯨꯅ ꯔꯦꯗꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯥꯎ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ ꯔꯦꯗꯤ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯇꯨꯅ ꯊꯥꯅꯤꯜꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯩ ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯋꯦ ꯊꯥꯅꯤꯜ ꯃꯄꯤ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯏꯅꯥꯎꯒꯤꯗꯃꯛꯇ ꯅꯌꯥꯝꯕ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯅꯪꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯀꯣꯛꯇ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃꯠꯇ ꯊꯥꯡꯒꯠꯀꯅꯨ ꯅꯁꯥ ꯑꯗꯣ ꯁꯣꯛꯄ ꯍꯦꯟꯖꯜꯂꯛꯀꯅꯤ ꯔꯦꯗꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯇꯥꯃꯣ ꯂꯨꯍꯣꯡꯕ ꯃꯌꯥꯁꯤꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯅꯥꯔꯒ ꯂꯩꯔꯦ ꯊꯕꯛꯇꯤ ꯀꯅꯥꯅ ꯍꯣꯠꯅꯔꯤ ꯇꯥꯃꯣ ꯈꯛꯇꯅ ꯇꯧꯔꯤꯔꯣ ꯊꯥꯅꯤꯜ ꯔꯦꯗꯤꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯌꯥꯝꯅ ꯇꯞꯅ ꯀꯞꯂꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯄꯨꯔꯅꯤꯃꯥ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯨꯟꯕ ꯉꯝꯃꯣꯏ ꯃꯥꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯅꯥꯎꯒꯤ ꯊꯋꯥꯏꯒꯤ ꯄꯨꯔꯅꯤꯃꯥꯅꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯇꯠꯇꯅ ꯍꯥꯏꯈꯤꯕ ꯌꯨꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯝꯕꯤꯗꯤ ꯑꯟꯖꯨꯅꯤ ꯍꯥꯏꯈꯤꯕꯗꯣ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯝꯂꯦ ꯋꯥꯔꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯔꯦꯗꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯍꯧꯏ ꯑꯟꯖꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯔꯦꯗꯤꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯖꯔꯤ ꯑꯗꯨꯕꯨ ꯑꯣꯐ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯁꯨꯛꯍꯥꯡ ꯍꯥꯡꯈꯤꯗ꯭ꯔꯦ ꯑꯟꯖꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯔꯦꯗꯤ ꯅꯪꯕꯨ ꯐꯣꯟꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯂꯔꯣꯏ ꯈꯜꯂꯕ꯭ꯔꯥ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯆꯥꯛꯂꯛꯂꯦ ꯀꯔꯤꯅꯨꯡꯒꯤ ꯊꯦꯡꯅꯔꯨꯕꯅꯣ ꯀꯔꯤꯅꯨꯡꯒꯤ ꯅꯨꯡꯁꯤꯔꯨꯕꯅꯣ ꯔꯦꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯇꯦꯝꯕꯤꯌꯣ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅꯁꯨ ꯇꯦꯝꯕ ꯉꯝꯂꯣꯏꯌꯦ ꯇꯥꯃꯣ ꯊꯥꯅꯤꯜ ꯑꯩꯒꯤ ꯔꯦꯗꯤꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯍꯟꯕꯤꯌꯣ ꯑꯁꯨꯝꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡꯗ ꯑꯟꯖꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯞꯅ ꯍꯤꯞꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡ ꯊꯣꯝꯕ ꯂꯩꯍꯥꯎ ꯑꯃꯗꯤ ꯊꯥꯅꯤꯜ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯔꯦꯗꯤꯗꯤ ꯍꯥꯟꯅꯒꯨꯝꯅ ꯆꯥꯛ ꯑꯗꯨꯝ ꯆꯥꯗ꯭ꯔꯦ ꯊꯦꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯊꯥꯅꯤꯜ ꯆꯥꯛ ꯑꯗꯨ ꯃꯈꯨꯠꯅ ꯕ꯭ꯔꯤ ꯃꯦꯠꯇꯨꯅ ꯁꯥꯟꯅꯔꯤ ꯃꯃꯤꯠ ꯑꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯕꯕꯥ ꯊꯣꯝꯕꯅ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯂꯩꯍꯥꯎꯅ ꯑꯃꯨꯛ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯊꯥꯅꯤꯜꯅ ꯏꯃꯥ ꯕꯕꯥ ꯉꯁꯤꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯅꯐꯝꯗ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦ ꯊꯣꯝꯕ ꯂꯩꯍꯥꯎꯅ ꯍꯥꯏꯌꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯊꯥꯅꯤꯜꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯂꯒꯦ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯊꯣꯝꯕꯅ ꯀꯔꯤꯅꯣ ꯑꯆꯧꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯕꯤꯔꯨꯆꯣꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯝꯁꯤꯗ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯂꯩꯍꯥꯎꯅ ꯅꯅꯥꯎꯄꯥꯒꯤꯐꯥꯎ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯅꯪꯒꯤ ꯑꯃꯨꯛ ꯁꯥꯍꯜꯂꯛꯀꯅꯨꯀꯣ ꯊꯥꯅꯤꯜ ꯌꯥꯝꯅ ꯇꯞꯅ ꯃꯃꯥꯏ ꯑꯗꯨ ꯃꯃꯥꯒ ꯃꯄꯥꯒꯗ ꯌꯦꯡꯂꯛꯇꯨꯅ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯊꯥꯅꯤꯜꯅ ꯏꯃꯥ ꯕꯕꯥ ꯑꯩꯒ ꯅꯅꯥꯎꯒꯁꯦ
ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ? ꯂꯩꯍꯥꯎꯅ ꯍꯩ ꯑꯉꯥꯎꯕ, ꯏꯆꯥꯗꯕꯨ ꯑꯗꯨꯒꯨꯝꯕ ꯑꯍꯦꯟꯕ ꯂꯩꯕ꯭ꯔꯣ? ꯆꯞ ꯃꯥꯟꯅꯩꯅꯦ꯫ ꯊꯥꯅꯤꯜꯅ ꯏꯃꯥ ꯍꯥꯏꯁꯤꯟꯅꯅꯨ, ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ? ꯊꯣꯝꯕꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯑꯆꯧꯕ ꯅꯪ ꯉꯥꯡꯂꯤꯗꯨꯕꯣ? ꯊꯥꯅꯤꯜꯅ ꯕꯕꯥ ꯑꯩꯈꯣꯏ ꯅꯥꯎꯁꯦ ꯈꯨꯜꯂꯛꯄ꯭ꯔꯣ? ꯅꯣꯏꯅ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯈꯟꯗꯦꯁꯦ꯫ ꯅꯣꯏꯅ ꯈꯟꯗ꯭ꯔꯁꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯊꯣꯝꯕꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯀꯔꯤꯗ ꯊꯤꯅ ꯇꯧꯈ꯭ꯔꯒꯦ ꯑꯆꯧꯕ? ꯂꯩꯍꯥꯎꯅ ꯆꯥꯅꯤꯕꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯂꯤꯕꯅꯦ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯔꯤꯃꯠꯇ ꯈꯟꯗꯅ ꯂꯨꯍꯣꯡꯕꯒꯤ ꯍꯥꯟꯅ ꯁꯤꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯊꯣꯝꯕ ꯂꯩꯍꯥꯎ ꯑꯅꯤꯅ ꯑꯆꯧꯕ, ꯊꯥꯅꯤꯜ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯃꯌꯥꯝꯕ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯅꯤ ꯍꯥꯏꯗꯨꯅ, ꯃꯃꯥ ꯃꯄꯥ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯒ ꯏꯃꯥ ꯕꯕꯥꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ? ꯊꯣꯝꯕꯅ ꯑꯆꯧꯕ ꯃꯌꯦꯛ ꯁꯦꯡꯉꯣ ꯀꯔꯤꯅꯣ? ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯈꯤꯗꯕꯅꯤ, ꯆꯥꯗ ꯊꯛꯇ ꯂꯩꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯃꯔꯝꯗꯤ ꯑꯩꯅꯅꯤ꯫ ꯑꯩꯅ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯅ ꯃꯨꯜꯂꯕꯅꯤ꯫ ꯄꯣꯠꯁꯛ ꯑꯗꯣ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯂꯩꯈꯥ ꯇꯥꯔꯛꯀꯅꯤ꯫ ꯑꯩ ꯃꯗꯨ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ ꯕꯕꯥ꯫ ꯂꯩꯍꯥꯎꯅ ꯏꯆꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯟꯖꯨꯁꯤ? ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯃꯥꯅꯦ, ꯑꯟꯖꯨꯁꯦ ꯑꯩꯈꯣꯏ ꯔꯦꯗꯤꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛꯅꯤ, ꯃꯥꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯆꯤꯟꯅꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯉꯝꯗ, ꯃꯇꯧꯗꯨꯅꯗꯤ ꯍꯥꯏꯔꯤ, ꯇꯥꯛꯂꯤ, ꯑꯩꯈꯣꯏꯅ ꯈꯪꯅ ꯈꯪꯅ ꯎꯅ ꯎꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯨꯗꯕꯒꯤꯅꯤ꯫ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯏꯅꯥꯎꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯪꯒꯤꯠ ꯈꯪꯕ ꯉꯝꯂꯨꯗ꯭ꯔꯦ꯫ ꯏꯅꯥꯎꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯃꯥꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯏꯃꯥ ꯍꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯂꯧꯕꯤꯔꯨꯆꯣ, ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯜꯂꯦ꯫ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯊꯣꯝꯕ ꯇꯞꯅ ꯋꯥ ꯉꯥꯡꯉꯛꯏ꯫ ꯊꯣꯝꯕꯅ ꯂꯧꯔꯨꯅꯤ, ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯕꯨ ꯏꯆꯥ ꯑꯇꯣꯝꯕꯒ ꯄꯨꯟꯅ ꯆꯠꯇꯨꯅ ꯂꯧꯔꯨꯅꯤ, ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯧꯔꯨꯅꯤ, ꯌꯨꯝꯁꯤꯒꯤ ꯃꯃꯧ ꯑꯃ ꯑꯣꯏꯅ꯫ ꯂꯩꯍꯥꯎꯅ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ, ꯄꯨꯝꯍꯦꯟ ꯍꯦꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯅ ꯔꯦꯗꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯊꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯥꯗꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ, ꯃꯌꯥꯝꯕꯒꯤ ꯌꯥꯊꯪ ꯏꯟꯅꯕ, ꯃꯃꯥ ꯃꯄꯥꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ, ꯃꯆꯥ ꯄꯨꯝꯅꯃꯛꯇꯒꯤ ꯄꯨꯡꯍꯦꯟ ꯍꯦꯟꯕ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯝꯕ ꯆꯠꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯅ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯅꯨꯡꯁꯤꯅ ꯅꯥꯟꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯍꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯑꯃ ꯏꯆꯥꯒꯤ ꯃꯐꯝꯗ ꯏꯃꯥ ꯏꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯤꯔꯕ ꯐꯥꯎ ꯏꯆꯥꯅ ꯊꯧꯅꯥ ꯐꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ, ꯏꯆꯥꯅ ꯋꯥꯔꯧꯔꯝꯒꯗꯕꯗꯣ ꯏꯃꯥ ꯈꯪꯏ꯫ ꯉꯁꯤꯗꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯩꯅꯥ ꯑꯗꯨ ꯄꯤꯔꯔꯣꯏ, ꯏꯃꯥꯅ ꯅꯀꯣꯛꯇꯒꯤ ꯄꯣꯠꯂꯨꯝ ꯑꯗꯣ ꯊꯥꯡꯊꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯊꯦꯝꯕꯤꯔꯕ ꯃꯇꯨꯡꯗ ꯂꯩꯍꯥꯎꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯔꯦꯗꯤꯁꯨ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯊꯣꯝꯕ ꯑꯃꯗꯤ ꯂꯩꯍꯥꯎ ꯊꯕꯛ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯊꯥꯅꯤꯜꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝꯗꯨꯗ ꯔꯦꯗꯤ ꯃꯊꯟꯇ ꯂꯩꯍꯧꯔꯤ꯫ ꯊꯥꯅꯤꯜꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯟꯖꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯊꯣꯛꯂꯦ꯫ ꯑꯟꯖꯨꯁꯨ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯑꯟꯖꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯩ ꯀꯩ ꯂꯩꯕꯤꯔꯒꯦ? ꯊꯥꯅꯤꯜꯅ ꯑꯩ ꯑꯣꯐꯤꯁ ꯆꯠꯀꯦ, ꯏꯃꯥ ꯕꯕꯥꯁꯨ ꯕꯖꯥꯔꯗ ꯆꯠꯈꯤ, ꯔꯦꯗꯤꯗꯣ ꯃꯊꯟꯇ ꯂꯩꯍꯧꯋꯦ, ꯃꯁꯥꯒ ꯉꯝꯗꯕꯗꯨꯗ ꯑꯩꯁꯨ ꯃꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄꯁꯦ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯅꯪ ꯃꯥꯒ ꯈꯔ ꯂꯩꯃꯤꯟꯅꯒꯦꯔꯥ? ꯊꯥꯅꯤꯜꯅ ꯍꯥꯏꯔꯤꯕꯗꯨ ꯔꯦꯗꯤꯕꯨ ꯊꯦꯝꯕꯤꯅꯕꯅꯤ ꯍꯥꯏꯕ ꯑꯟꯖꯨꯁꯨ ꯈꯪꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯟꯖꯨꯅ ꯏꯇꯩ ꯑꯗꯨꯕꯨ ꯃꯤꯅ ꯐꯖꯒꯗ꯭ꯔꯥꯅꯦ? ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯥꯔꯤꯁꯤꯗꯤ, ꯂꯥꯛꯑꯣ ꯊꯦꯡꯉꯅꯤ, ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎ ꯊꯤꯟꯕꯤꯔꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯟꯖꯨꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯇꯨꯅ ꯊꯥꯅꯤꯜ ꯆꯠꯈ꯭ꯔꯦ꯫
Anju Reddy ka adu da tapna changlai Reddy matau adu ubada Anju pi takhiba khanghaude aduga tapna hairei kaigino chak chadride nupi amagi khonjau tabada Reddy du mamai laithoraktuna yinglai ure magi thamoi gi lachabi thawai gi purnima numit kyani mawama pau taraktrabi magi shaktam ngasi ujaba fangbada aduki matik haraujai nushijai tumlamba adu tapna hagotuna phamung adu da ngathaduna makhong adu sangna tingthoklaga phamung adu da leiri Reddy na asumna hairaklami kanaga lakke Anjuna kanaga lakke Anjuna itomtane Reddy na amu sagyam phajadhome Anjuna asumna hairaklami nasana nasabu asumaina manghanjariba karigino Reddy na aigi famdagi khwadagi maruiba posakto mangkhre Anjuna amu karamba posak Reddy na nushiba haiba posak ado ifamdagi mangkhre maduna mangkhibada aigi ifamda yamna otnairame machak amasu happame machakto muthatlabu hanabada phibamase oikibane Anju makhon thokna kapai mangkhraba posakado aina kunduna purakle amukhanda manghalleroye ashi haiduna Reddy gi famung da famthai aduga mamit adu munna Reddy da yenglaga hairei aina nangbu sigi senagani Reddy du Anju gi wahai adu tabada mapi leptana tarai Madu ubada Anjuna Reddy gi mamai adu makhut anina nungsina paiduna mapi adu taithokli nanga aiga thengnaruba nungsina ruba se aigi punsi se mahayale mathangi mapoktasu aibu phangnaba thibira uko nanga aiga lohongbigani haye tamo thanilna Reddy yamna thajadana mamit aduna munna yenglai Anjuna asumna hairaklami asengbane aina laise nangbu themnaba haiduna itaina thilambane ado nangi phone do off sunga hangaroidro Reddy na tapna hairei karibu kanaruduno Anjuna amu kane yamna kane nang adumaina tawgano kane yamna kane nangna dumain tawbudo ai kyang warangani khangbra Reddy na amu warangani yamna warangani aingonda phawriba asigo nangshi phawrangani Anjuna amu adu khangaga kaigi lotuna thamliba Reddy na ai tasingna nafamdagi lapthoklagi khallure Anjuna amu asukoi nei bani nungsinaraga aigi thamoibu masak khangbiramdabase aise khwaidagi laibuk tibane ashi hairaga Anju mapi tana kapai madu ubada Reddy ngasidi Anjubu thembibagi wakhal ama phawrake kharamba wanglaba pal adushu namthakre Reddy nofet tawraga hairei adudani aina kapchepi haido Anju du kapamba adu shatto aduga hairei aingondadi kapchepi haiduni laknai aduga kapadi nangne helamine kapchetpa Reddy du Anjugi oinana hairakpa aduda khangnok nokthorei Anjuna amuk makha tarei adumaina asaina uyadra ado chakcha de hai chakse maura Reddy na amu semana Anjuna as adumai sum chadadi hayeng luongbada aige su phajagraba bose mina thina haineram ai gaijeyeba Reddy na angawi sidi Anju du chakhum da changkhre aduga chak shamduna puthorei table aduda thamaga se jaro Reddy na India Anjuna amu talijo natomta chajo Reddy yamna oinana hairei adudi jararo ashi hairaga mamai adu laithokre Anju du matang khara Reddy na oinajaba phangludraba ngashidi oinarakpaduda yamna harauna masaksiga ashi hairaga table adudagi chak adu inbirami Anjuna hawra Reddy na amu yam hawe nangi khosisu yam thumne ashumna
ꯆꯥꯛ ꯏꯟꯕꯤꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯝꯕ ꯑꯃꯗꯤ ꯂꯩꯍꯥꯎ ꯆꯪꯂꯛꯏ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯝꯕꯗꯤ ꯏꯀꯥꯏꯔꯗꯨꯅ ꯑꯦ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯛꯅꯔꯛꯏ꯫ ꯏꯁꯥꯅ ꯅꯍꯥꯟꯈꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯁꯤꯗꯤ ꯑꯊꯨꯝꯕ ꯈꯨꯠ ꯄꯥꯟꯗꯕꯒꯤ ꯑꯣꯏꯔꯝꯃꯦꯗꯅ꯫ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯟꯖꯨ ꯑꯃꯗꯤ ꯔꯦꯗꯤ ꯏꯀꯥꯏꯗꯨꯅ ꯂꯨꯞꯊꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯩꯍꯥꯎꯅ ꯏꯃꯧ ꯑꯇꯣꯝꯕꯤꯁꯦ ꯐꯖꯈ꯭ꯔꯦꯗꯀꯣ꯫ ꯔꯦꯗꯤꯅ ꯑꯃꯨꯛ ꯏꯃꯥ ꯃꯤ ꯏꯀꯥꯏꯔꯅꯤꯌꯦ꯫ ꯂꯩꯍꯥꯎꯅ ꯍꯩꯠ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯃꯧꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯔꯦꯗꯤꯅ ꯑꯁ ꯄꯦꯜꯂꯦꯍꯦ꯫ ꯂꯩꯍꯥꯎꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯦ ꯈꯔ ꯐꯖꯅ ꯊꯦꯝꯕꯤꯔꯝꯃꯨ, ꯅꯪ ꯂꯧ ꯂꯥꯛꯄꯗ ꯐꯖꯅ ꯂꯥꯛꯎ ꯍꯥꯏꯔꯝꯃꯨ, ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯥꯛꯑꯗꯤ ꯃꯤ ꯂꯣꯏ ꯈꯪꯉꯅꯤ꯫ ꯑꯟꯖꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩ꯫ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯀꯥꯏꯔꯦ꯫ ꯂꯩꯍꯥꯎꯁꯨ ꯑꯟꯖꯨ ꯏꯀꯥꯏꯔꯦ ꯈꯟꯗꯨꯅ ꯂꯩꯍꯥꯎꯅ ꯏꯃꯧꯁꯤꯗꯤ ꯆꯥꯛꯇꯣ ꯂꯣꯏꯅ ꯏꯟꯊꯣꯛꯑꯝꯃꯣ ꯑꯩ ꯊꯣꯛꯑꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯟꯖꯨꯅ ꯑꯁ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ, ꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯑꯁꯥꯏꯅ ꯅꯈꯨꯠꯅ ꯆꯥꯎꯑꯣꯅ ꯌꯥꯔꯝꯂꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯥꯕ꯫ ꯑꯟꯖꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯔꯦꯗꯤꯅ ꯑꯟꯖꯨꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯁꯤꯗ ꯏꯁꯣꯔ ꯃꯥꯅꯁꯨ ꯏꯕꯥꯅꯤꯕꯨ ꯀꯥꯏꯅꯅꯕ ꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯀꯥꯏꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯈꯩ ꯑꯩꯅ ꯊꯃꯣꯏꯁꯦ ꯅꯅꯥꯛꯇ ꯑꯁꯨꯝ ꯅꯛꯁꯤꯜꯂꯤ꯫ ꯃꯁꯤ ꯑꯣꯏꯔꯝꯂꯦ ꯇꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ꯫ ꯅꯪꯗꯤ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ? ꯑꯟꯖꯨꯗꯨ ꯔꯦꯗꯤꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯆꯤꯟ ꯑꯗꯨ ꯔꯦꯗꯤꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯅꯛꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯗꯥꯝꯆꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯠ ꯆꯦꯟꯊꯣꯛꯈꯤ ꯑꯗꯨꯒ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯃꯃꯥꯏ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯩ ꯆꯠꯂꯒꯦꯀꯣ, ꯑꯗꯣ ꯑꯣꯐ ꯍꯥꯡꯉꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯔꯦꯗꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯍꯨꯕ ꯉꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨ ꯎꯕꯗ ꯔꯦꯗꯤꯒꯤ ꯊꯃꯣꯏꯕꯨ ꯄꯨꯕ ꯉꯝꯃꯛꯇ꯭ꯔꯦ꯫ ꯇꯞꯅ ꯃꯆꯤꯟꯗꯨ ꯁꯣꯜꯂꯤ, ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯤꯡꯈꯩ ꯋꯥꯔꯤ ꯁꯥꯔꯤꯡꯈꯩ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯊꯟꯇ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯆꯩ꯫ ꯏꯁꯣꯔ ꯃꯥꯅ ꯁꯦꯝꯂꯛꯄꯗ ꯅꯪ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯥꯞꯊꯣꯛꯅꯕ ꯌꯥꯗ꯭ꯔꯕꯒꯨꯝ ꯖꯨꯔꯥ ꯑꯣꯏꯅ ꯁꯦꯝꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯊꯟꯇ ꯃꯍꯩ ꯌꯥꯟꯕꯒꯨꯝ ꯈꯟꯖꯔꯦ꯫ ꯃꯁꯤꯅ ꯐꯣꯡꯗꯣꯛꯂꯤ ꯃꯗꯨꯗꯤ I really love you꯫ ꯑꯁꯨꯝꯅ ꯊꯣꯝꯕ ꯑꯃꯗꯤ ꯂꯩꯍꯥꯎ ꯆꯠꯇꯨꯅ ꯑꯟꯖꯨꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯔꯦꯗꯤꯁꯨ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯐꯒꯠꯂꯛꯂꯦ꯫ ꯊꯥꯅꯤꯜꯅ ꯃꯅꯥꯎ ꯅꯨꯄꯥ ꯔꯦꯗꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯟꯖꯨꯅ ꯀꯩ ꯂꯩꯔꯒꯦ ꯐꯣꯟ ꯇꯧꯔꯛꯏꯗꯨꯕꯣ? ꯔꯦꯗꯤꯅ ꯑꯃꯨꯛ ꯁꯨꯝ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯕ? ꯑꯟꯖꯨꯅ ꯑꯃꯨꯛ ꯌꯥꯏ, ꯑꯗ ꯍꯌꯦꯡꯅꯤ ꯂꯨꯍꯣꯡꯕꯗꯣ, ꯁꯥꯟꯅꯗ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯔꯦꯗꯤꯅ ꯌꯥꯗꯦ꯫ ꯑꯟꯖꯨꯅ ꯑꯃꯨꯛ ꯀꯩꯒꯤ? ꯔꯦꯗꯤ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, ꯉꯁꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯅ ꯏꯕꯥꯅꯤꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯟꯖꯨꯅ ꯃꯥꯅꯦ, ꯅꯨꯡꯁꯤꯗ꯭ꯔꯥ? ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ꯫ ꯑꯃꯨꯛ ꯀꯞꯄꯤ ꯑꯃꯨꯛ ꯅꯣꯛꯏ꯫ ꯔꯦꯗꯤꯅ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯟꯖꯨꯅ ꯑꯃꯨꯛ ꯑꯗꯣ ꯊꯝꯃꯒꯦ, ꯍꯌꯦꯡ ꯉꯟꯇꯥꯅ ꯍꯧꯒꯠꯇꯣꯏꯅꯦ, ꯅꯪꯁꯨ ꯇꯨꯝꯃꯣꯕ꯫ ꯔꯦꯗꯤꯅ ꯑꯃꯨꯛ ꯑꯁ ꯍꯧꯖꯤꯛꯐꯥꯎ ꯅꯪ ꯃꯥꯅ ꯃꯤꯡ ꯑꯗꯨꯝ ꯀꯧ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯟꯖꯨꯅ ꯑꯃꯨꯛ ꯍꯌꯦꯡꯗꯒꯤ ꯀꯧꯔꯒꯦ꯫ ꯔꯦꯗꯤꯅ ꯌꯥꯔꯣꯏ, ꯍꯧꯖꯤꯛ ꯀꯧꯔꯛꯑꯣ꯫ ꯑꯟꯖꯨꯅ ꯑꯃꯨꯛ ꯀꯩ ꯀꯧ ꯍꯥꯏꯅꯣ? ꯔꯦꯗꯤꯅ ꯑꯃꯨꯛ ꯅꯪꯅ ꯀꯧꯅꯤꯡꯕ ꯑꯃ ꯍꯦꯛꯇ, ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯑꯣꯏꯒꯗꯕ꯫ ꯑꯟꯖꯨꯅ ꯑꯗꯨꯗꯤ ꯂꯨꯏꯍꯦ꯫ ꯔꯦꯗꯤꯅ ꯁꯦ ꯀꯧꯔꯛꯑꯣꯕ, ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ꯫ ꯑꯟꯖꯨ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯇꯞꯅ ꯀꯧꯔꯛꯏ, ꯗꯥꯝꯆꯥ꯫ ꯔꯦꯗꯤꯅ ꯑꯁ ꯊꯃꯣꯏꯒꯁꯦ ꯄꯥꯏꯊꯣꯛꯈ꯭ꯔꯦꯍꯦ꯫ ꯑꯟꯖꯨꯅ
ꯍꯣ ꯑꯗꯣ ꯑꯩꯁꯨ ꯇꯨꯝꯃꯒꯦꯕ ꯗꯥꯝꯆꯥꯁꯨ ꯇꯨꯝꯃꯣꯕ ꯀꯣ ꯔꯦꯗꯤꯅ ꯍꯣꯏ ꯇꯨꯝꯃꯒꯦ ꯑꯗꯣ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯑꯩꯁꯨ ꯉꯟꯇꯥꯅ ꯂꯥꯛꯀꯦ ꯑꯟꯖꯨꯅ ꯍꯣꯏ ꯑꯩ ꯋꯥꯅ ꯉꯥꯏꯔꯝꯃꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯦ ꯑꯟꯖꯨ ꯑꯃꯗꯤ ꯔꯦꯗꯤ ꯂꯨꯍꯣꯡꯂꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯍꯥꯏꯕꯗꯨ ꯌꯧꯔꯦ